Hi friends, welcome back to my another videos. Ngasi se mukbang macha ma suk kuira matungda mukbang macha am tauge aina mayang mafam da uchari haidi matam kuina ai mukbang gi video mayam mafam da thamba ngamja khitre do ngasi se ai hojik ai yum da su leiri bani yum dai di ipam da leiri aba nong kharani leigi ana lakpado na lak yum sang ka ba numite lakpade ai chatri aba kharani ga leigini ado ngasi se adum icanupinasu nama mukbang macha am tausi haina haibadagi ai ngasigi mayam gi famda mukbang macha video ama thamge haina taujari ado mayam video se makha tana adum yengbiu akhoi video se haujarage ngasigi mathen se pangyang yamna tauba ngamdre yarum thongba oina taure hangam chamthong ama yaure sinju ama yaure asina adum ngasigi mukbang se taujarage mathen je yamna tawang ngamdre aba ado mathen yamaga aidi yam chaba su ngamde aduna ngasi sida ndo khut se ai ngasai mapan dei phajana hama lakchare aba so guys video se haujar se na samlaw beda lai da khatang kacche ga mayam ngasi table la ka chadre ana makha dam charage ana nuai table la chabse ka nuai te haina de ana makha da sabana de hena nuai de yum je aina thong mane aba yam hawrum me haure sinju sina khoi mama na sinju suba hawe yam mayam yerum Ma. kana samga kala hangam chamthong hangam tam tho ta de le mimi jadi mo sare lok ka thong ba jadi lok ka thong ga da thong wa pha ga da mal akoi maitai gi di iron baga chamthong ga se khwaidagi ahau hanjang ne akoi maitai gi di yamna ahau hanjang ne aina jumda handak leibal aise
ꯆꯍꯤ ꯑꯅꯤ ꯃꯌꯥꯃꯨꯛ ꯑꯣꯏꯔꯦ ꯂꯥꯛꯇꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯂꯥꯛꯄꯨꯗꯤ ꯂꯥꯛꯑꯦꯕ ꯍꯥꯏꯗꯤ ꯑꯌꯨꯛ ꯂꯥꯛꯑꯒ ꯅꯨꯡꯊꯤꯟ ꯍꯟꯕꯒꯨꯝꯕ ꯑꯗꯨꯝꯕꯗꯤ ꯑꯣꯏꯕ ꯑꯗꯣ ꯊꯥꯡꯉꯩ ꯁꯦꯡꯅ ꯌꯨꯝꯗ ꯈꯔꯅꯤ ꯂꯩꯔꯨꯔ ꯍꯜꯂꯛꯀꯦ ꯀꯥꯏꯅ ꯑꯗꯨꯝꯕꯗꯤ ꯅꯠꯇꯦꯕ ꯍꯟꯗꯛꯇꯤ ꯀꯨꯏꯔꯦ ꯆꯍꯤ ꯑꯅꯤ ꯃꯌꯥꯃꯨꯛ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯍꯟꯗꯛꯇꯤ ꯈꯔꯅꯤ ꯂꯩꯔꯨꯔꯒꯦꯅ ꯂꯥꯛꯄꯅꯦꯕ ꯑꯗꯣ ꯅꯣꯡꯃꯩꯗꯩꯁꯨ ꯅꯤꯔꯞꯇꯤ ꯁ꯭ꯀꯨꯜ ꯆꯠꯂꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯛꯄꯁꯦ ꯀꯌꯥ ꯐꯪꯉꯔꯣꯏ ꯃꯣꯏ ꯁꯝꯃꯔ ꯚꯦꯀꯦꯁꯟꯒꯤ ꯕꯟ ꯄꯤꯕꯗꯨꯒ ꯑꯗꯨꯒ ꯌꯥꯔꯗꯤ ꯂꯥꯛꯄ ꯍꯥꯏꯗꯨꯅꯤ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯌꯨꯝ ꯑꯅꯧꯕꯗꯁꯨ ꯆꯪꯉꯕꯅꯤꯅ ꯃꯃꯥꯍꯣꯏꯁꯨ ꯈꯤꯇꯪꯗꯤ ꯃꯔꯥꯡ ꯀꯥꯏꯖꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯦ ꯍꯥꯟꯅꯗꯤ ꯃꯣꯏ ꯍꯥꯟꯅꯒꯤ ꯌꯨꯝꯗꯣ ꯂꯥꯛꯑꯒ ꯂꯦꯛꯄ ꯈꯣꯠꯄ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯥꯔꯅꯤ ꯉꯁꯤꯁꯦ ꯆꯥꯛ ꯌꯥꯝ ꯂꯥꯝꯕ ꯇꯥꯏꯃꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯆꯥꯛꯁꯦ ꯑꯩ ꯍꯥꯟꯅꯗꯤ ꯈꯔꯒ ꯆꯥꯁꯟꯈꯔꯦ ꯆꯥꯁꯟꯈ꯭ꯔꯦ ꯅꯪ ꯆꯥꯎꯔꯕꯣ ꯎꯝ ꯑꯩꯗꯤ ꯉꯁꯤꯁꯦ ꯆꯥꯛ ꯍꯥꯏꯗꯤ ꯌꯥꯝꯅ ꯍꯥꯞꯆꯤꯜꯂꯒ ꯂꯦꯝꯃꯗꯤ ꯍꯥꯏꯅ ꯂꯦꯝꯕꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯅ ꯑꯣꯛꯇꯔꯒ ꯂꯧꯒꯦ ꯍꯥꯏꯅ ꯑꯩꯅ ꯃꯃꯥꯗ ꯍꯥꯏꯔꯦ ꯃꯃꯥꯗ ꯆꯥꯛ ꯈꯔ ꯍꯥꯞꯍꯜꯂꯛꯀꯦ ꯃꯌꯥꯝ ꯍꯩꯖꯥꯡꯁꯦ ꯑꯩꯗꯤ ꯆꯝꯊꯣꯡꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯄꯤꯛꯏꯉꯩꯗꯩ ꯌꯥꯝ ꯄꯥꯝꯖꯔꯛꯑꯦ ꯑꯩꯗꯤ ꯑꯇꯩ ꯍꯩꯖꯥꯡꯗꯤ ꯍꯥꯏꯗꯤ ꯆꯥꯕꯨꯗꯤ ꯆꯥꯏꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯤꯅ ꯍꯦꯟꯅ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯦ 봐. 자, 빨리로. 마디 자기 하면 짜대. ꯃꯌꯥꯝ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯗꯨꯗꯤ ꯑꯉꯥꯡ ꯑꯣꯏꯖꯕꯇꯅꯦ ꯃꯣꯔꯣꯛ ꯁꯥꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯩꯈꯣꯏꯅꯗꯤ ꯃꯣꯔꯣꯛꯁꯦ ꯑꯉꯥꯡꯗ ꯌꯥꯝ ꯄꯤꯖꯅꯤꯡꯗꯦꯕ ꯑꯗꯣ ꯃꯥꯗꯤ ꯌꯥꯗꯦ ꯁꯤꯡꯖꯨꯒꯁꯦ ꯃꯣꯔꯣꯛ ꯑꯁꯥꯕꯗꯣ ꯌꯥꯝ ꯆꯥꯏ ꯀꯔꯤ
ꯃꯣꯔꯣꯛ ꯁꯥꯕ꯭ꯔꯣ ꯎꯝ ꯃꯥ ꯂꯣꯛ ꯊꯨꯡꯉꯦ ꯍꯥꯏꯕꯀꯣ ꯃꯌꯥꯝ ꯑꯩꯅ ꯃꯣꯔꯣꯛ ꯁꯥꯔꯞ ꯇꯧꯔꯒ ꯏꯟꯖꯥꯡ ꯊꯣꯡꯕꯅꯦ ꯁꯤꯡꯖꯨꯁꯤꯁꯨ ꯈꯔ ꯁꯥꯔꯞ ꯇꯧꯔꯦ ꯃꯥꯒꯤꯗꯃꯛꯇꯗꯤ ꯐꯔꯕꯅꯦ ꯂꯣꯛꯀ ꯄꯥꯏꯈꯤꯗꯧꯔꯕꯅꯤ ꯌꯥꯝ ꯌꯥꯡꯅ ꯂꯣꯛꯀ ꯌꯥꯝ